Jiribam district ki manung janba Mongbung khunda mathau tawduna leiba Manipur police ki constable amana mahak kapunna leiminaba sub inspector ama Nongmei na Kaptuna Hatkhre hairi paw asina hai laibak thiba thogdok ase ngasi ayuk pung 12 rom tabada thokibani makhoi animak Jiribam district police ki makhada mafam aduda duty tawduna leibani hairi thogdok aduda leikidraba sub inspector adugi maming MD Sahajahan apokpa leikidraba ibomcha kawi yairipok tapokpidagini hairi Sub Inspector adubu Nongmei na Kaptuna hatlamliba Police Constable adugi maming Akoijam Vikramjit kawi hairi IT News na thogdok thofamdagi fangba pawda leikidraba Sub Inspector asina mahakna leiriba N Noren kauba mioi amagi yumgi sangoida phamduna leiringaida Constable aduna Nongmei na Kaptuna hatkibani hairi thogdok asida chenariba Akoijam Vikramjit Police na fagatkibaga loinana case amasu lakhotkhre hairi